ꯅꯄꯥꯒꯤ ꯅꯔꯟ ꯆꯥꯕ ꯅꯠꯇꯦ ꯉꯥꯔꯤ ꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯐꯖꯅ ꯍꯥꯎꯋꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯆꯥꯗꯧꯔꯤꯕ ꯃꯊꯦꯜ ꯕꯣꯔꯤ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯖꯦꯔꯨꯝ ꯕꯖꯥ ꯑꯃ ꯂꯩꯖꯔꯦ ꯚꯦꯔꯤ ꯃꯦꯠꯄ ꯑꯃ ꯂꯩꯖꯔꯦ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ ꯑꯃ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯊꯣꯡꯕ ꯊꯥꯛꯄꯒꯤꯗꯤ ꯃꯌꯥꯝ ꯑꯩ ꯍꯥꯞꯄ ꯁꯪꯗꯅ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯃꯊꯪꯗ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯂꯥꯎꯔ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯂꯥꯡꯕꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯣꯏ ꯇꯥꯔꯝꯒꯅꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯕꯖꯥꯔꯦꯅꯗꯤ ꯄꯪꯍꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯤ ꯆꯥꯕ ꯊꯛꯄꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯉꯥꯡꯅꯤꯡꯉꯥꯏꯅ ꯃꯆꯤꯜ ꯑꯃ ꯂꯩꯇꯣꯟꯅ ꯁꯔꯨꯛ ꯄꯥꯟꯗꯦ ꯃꯇꯤꯛ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯉꯛꯀꯅꯨ ꯆꯥꯕ ꯈꯛꯇꯪ ꯅꯨꯡꯉꯥꯏꯖꯗꯦꯕ ꯐꯖꯅ ꯍꯥꯎꯋꯦ ꯉꯁꯤꯁꯦ ꯒꯨꯂꯤ ꯆꯥꯕꯁꯦ ꯆꯥꯛꯁꯦ ꯆꯥꯈꯤꯕ ꯈꯪꯍꯧꯗꯕꯅꯦꯕ ꯖꯔ ꯖꯔ ꯅꯥꯟꯁꯤꯟꯕꯅꯦ ꯌꯦꯔꯨꯝ ꯕꯔꯖꯥꯁꯦ ꯐꯖꯅ ꯍꯥꯎꯋꯦ
ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯦꯀꯣ ꯐꯖꯅ ꯍꯥꯎꯔꯦ ꯑꯩ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯄꯥꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯄꯥꯒꯤ ꯅꯔꯟ ꯆꯥꯕ ꯅꯠꯇꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦꯀꯣ ꯑꯗꯣ ꯅꯣꯏ ꯌꯥꯝꯅ ꯆꯣꯀꯣꯠ ꯆꯣꯀꯣꯠ ꯉꯥꯡꯉꯛꯀꯅꯨ ꯀꯃꯦꯟꯗꯅꯦ ꯉꯥꯡꯕ ꯖꯥꯔꯦꯅꯅꯦ ꯄꯪꯉꯥꯡ ꯉꯥꯡꯉꯛꯀꯅꯨ ꯆꯣꯀꯣꯠ ꯆꯣꯀꯣꯠ ꯉꯥꯡꯉꯗꯅ ꯀꯃꯦꯟ ꯋꯥꯌꯣꯡ ꯆꯥꯗꯕ ꯄꯤꯔꯛꯄ ꯃꯤꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤ ꯄꯨꯝꯅꯃꯛꯇ ꯅꯠꯇꯦ ꯀꯃꯦꯟ ꯃꯑꯣꯡ ꯆꯥꯗꯅ ꯄꯤꯔꯛꯄꯗꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯒ ꯅꯝꯒꯅꯤ ꯅꯝꯅꯤꯡꯗꯒ ꯇꯣꯛꯀꯅꯤ ꯅꯊꯧ ꯇꯥꯕ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯌꯦꯡꯕꯤꯔꯨꯅꯨ ꯌꯦꯡꯅꯤꯡꯗꯕ ꯅꯣꯏꯗꯤ ꯃꯀꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯐꯖꯅ ꯍꯥꯎꯔꯦ ꯁꯤꯠ ꯅꯥꯟꯅ ꯆꯥꯕꯅꯤ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯐꯖꯅ ꯍꯥꯎꯔꯦ ꯐꯅ ꯏꯔꯣꯟꯕ ꯃꯇꯝꯗꯅꯦ ꯉꯥ ꯕꯖꯥ ꯀꯔꯤ ꯀꯔꯥ ꯆꯥꯕ ꯇꯥꯔꯒꯁꯨ ꯑꯉꯧꯕ ꯕꯣꯔꯥ ꯕꯣꯔꯤ ꯌꯥꯎꯔꯁꯨ ꯉꯥꯔꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯕꯗꯨꯅ ꯄꯛꯅꯕ ꯍꯦꯟꯕꯅꯦꯕ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯉꯥꯔꯤꯒ ꯏꯔꯣꯟꯕꯒ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯅꯧꯅ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ